ड्रग केस का मरी लेने कुकी नुपी अमा लुपा लाख कुनगा मंगा का कोना फारे क्रॉस बॉर्डर ड्रग ट्रैफिकिंग सथबगा मरी लेने थिगटपगी थबकता सही यंखई गा तरुक सुरबिन कुकी नुपी अमा ड्रग की सेनफम ओइगनी सिंगनब लुपा लाख कुनगा मंगा गा लिसिंग हुमद्रागा मापन की सेनफम का कोना मणिपुरी पुलिस नंगासी फगत पंगमख्रे नार्कोटिक ड्रग्स एंड साइकोट्रोपिक सब्सटेंस NDPS एक की मखादा लौकत केस मरी लेना नुपी फगत पंगमखिबनी फारब नुपी अदुदी जेनगाई नियांग कवी चुराचानपुर की गौचिंखु बेंगद लेबनी चुराचानपुर पुलिस सथखिब थी हुंबगी थबक अदुदा हाइरिब नुपी अस्तेगी लुपा लिसिंग लाख कुन्निपान का लिसिंग हुमद्रागा निपान सामरी की सेनफम सु फंगबंग नमखि हाइरि पुलिस फोंदोरपगी मतुंगिना फारब नुपी असि इलीगल ड्रग ट्रेड की थबुक तौब म्यांमार लेरिबा बेनिफिशियरी सिंग सेनफम सिंग पिथोक पिसिन तौबगी थबुक सेनबनी पुलिस नुपी असतगी केस रजिस्टर मंगा अमदी केस काउंटिंग मेसिन अमसु फगत पंगमखि हाइरि लेंगा की वार ऑन ड्रग कैंपेन की सरुक अमोइन मणिपुरी पुलिस सथरक ऑपरेशन की मनुंग सन्ना मियोय असि फगत पंगमखिबनी पुलिस मखा तना ड्रग नेटवर्क सेनबसिंग फगत नबथिगतपगी थबुक सथरी हाइरि मणिपुरी पुलिस थादोरक अतोप चेरोल अमदे इम्फाल वेस्ट डिस्ट्रिक्ट की लमसांग पुलिस स्टेशन की मनुंग सनबा अखाम लमदेंग परिंग देंगासी मणिपुरी पुलिस थी हुंबगी थबुक सथबदा नोंगमै अमदि ग्रेनेड फगत नमख्रे हाइरि फगत लब नोंगमै सिंग अदुदी सेमदोक लब 3 नोट 3 राइफल अहम सिंगल बैरल गन मरी 9mm की पिस्तौल मरी चाइनीज हैंड ग्रेनेड अमसुंग बैरल कर्टिस तारागा मंगानी लमसांग पुलिस केस लौखट पगलोइन मखाता थिगटपगी थबुक सथरी हाइरि सिंग नन ट्राइबल सिंग एटेक सथब यानिंगदे कोटू हौजिक सथरिब इंटर डिस्ट्रिक्ट इकोनॉमिक ब्लॉकेट की मिंग सिंग मफम सिंग मरु ओइन कांगपोकपी डिस्ट्रिक्ट नन ट्राइबल सिंग मथक्ता फिजिकल एजोल हरासमेंट अमदि लूट तौबगी थबुक सथरी हाइनि कमिटी ऑन ट्राइबल यूनिटी कोटू मराल सिरदुना थवोंग असिबु यानिंगदे फोंदोरकली कोटू थादोरक चेरोल अमदे कुकी जोन खुंदा मफम सिंग सप्लाई रूट सिंग थिंजनबगी चथरिब खोंजंग सिंग असिगी मिंगदा कांगपोकपी खुंदारिब नन ट्राइबल सिंग मथक्ता हरासमेंट कया चथरे हंदक नामदुंगलोंगदा कांगलुप खरा नन ट्राइबल अमा फुचैबगी वीडियो अमा वायरल ओरखिब असिमंग सथरिब ब्लॉकेट असिगी मिंगदा नन ट्राइबल सिंगदगी सेल अमदि पोचै मुनबगी थबुक सथरे हाइब मयक सेंगले हाइरि सेरोल असना मखा तारातुना नागामियोय तरु हाटपद सेनब सिंग फारबसु कुकी जो मियांग की मथक्ता सथरिब इंटर डिस्ट्रिक्ट ब्लॉकेट की खोंजंग सिंग असिसु हंदोकप लेत्री कुकी जो कम्युनिटी की चर्च लीडर अहुम याउना मियोय तराग निपान कुकी अमसुंग नागा अनि की कॉन्फ्लिक्ट असिदा लैखिदबग लोइनना नोने तमेंगलोंग उखरुल अमसुंग कामजोंग डिस्ट्रिक्ट की मनुंग दलैब कुकी जोगी खुलकया अमंग अता थोखन ख्रे हाइनसु कोटुना क्लेम तौरकली नागा मियोय तरु हाटपग मरी लेना मतम सांगना कुकी जोगी मथक्ता सथरिब इकोनॉमिक ब्लॉकेट की खोंजंग असिना कुकी कम्युनिटी खक्तता अवाबा पीबत नतना गोरखा बिहारी अमदि अतै मिसम कयासु अवाबा ओहेली मरम असिना अथुबा मतमदा संगसिलिब खोंजंग असि हंदोकनबा सेंटर अमदि मणिपुर लेंगाकना थबुक लौखटकदबनी हाइनसु कोटुना तक्सिलगली थेंगनबसु थेंगना लमहेन तुहेनबसिंग फगतपा हौरखिबा ड्रामा ओइगदौरिब्रा इलीगल इमिग्रेंट चिनकुकी जो नार्को टेररिस्टिंग मणिपुर की मियाम मरुओइना येलौमी मितैसिंग हालगा टेररिस्टिंग की तोखाइबा लेंगा अमा सेमनबा होनबा लेप्ट्री इंगुमजा 2023 की मे अहुमदगी मितै मियाम की मथक्ता लंदादुना पाक्तक मिहा चथरखिबा चही अहुम हेले वाथो असिगी वरोइसिन पुरकनबनी हाइदुना लेंगाकना लानगालिबा खुंजा मितैसिंगना फुरुप अमदि मियाम की पुंसी गाक सेनबा पाइबा खुजु खुलाइसिंग पिखलकनबा खंगनबगी मतुंगिना तांगकक नाइना खुलाइसिंग पिकटख्रे खुंजासिंगना मसागी पुंसी कंजनबा पाइरम नोंमै लिसिंग कया लौखटख्रे लोइनना थी हुमदुना मफम कयादगिसु नोंमै लिसिंग कया फगतखिबा लेख्रे मसिना मरम ओरगा लानगांगलिबा खुंजासिंगना खुलाइ थादोख्रबसु मखोइगी मफमदा मरमदमगी अपुनमगी सक्तम काइबि यारोइ अपुनमगी सक्तम थुगाइनबा होनरिबसिंगी मायोक्ता अदुमक लेपा उबा फंगले फिरेप असिदि मरैबाक नुंगसिबगी खुदमनि मरैबाक अमदि मियाम की पुंसी कन्नबा होनबा असि कना अमतरा थिंगबा ngamdaba हौनासानी अदुबो लैबाक के अपुनबा सक्तम थुगाइनबा पारम कायना ngamkhai लाना चंगसिलखिबा हिंसा यैतमबगी मचत पुबा लमहेन तुहेनबसिंगदगी इंडिया अमसुंग स्टेट लेंगाना खुलाई लोखटपा अमदि फारगा लोगी ओइबा चैराक पीबा तौदनबा लिसांग थादुना लैरखिबनी लोइनन लमहेन तुहेनबा टेररिस्टिंग लाक्सिनबा मिलिटरी ट्रैक डाउन चथदना लैरखिबा चही अहुमगी मतुंगदा टेररिस्ट अमदि मखोइना सिजनबा लानगी खुसु खुलाई सिग्नो होंगना फागलक उबा फंगलिबसी थेंगनबसु थेंगना लेगा के अचुम खोंगथांगनी लवी सेंट्रल अमसुंग स्टेट फोर्सिंग नार्को टेररिस्टिंग दगी खुलाई फागतपा हौरखिबा असि लमहेन तुहेनबसिंग अदुना मखोइगी नोंमै चिंदोल नागासिंगदा ओनसेंदुना युम्मै थाबा अमदि तमथिबा मिहातसिंग चथरखिबा अमदि असिबा हक्चांग मककक्तुना थोंगलगा चाबा सहिंग चाबगी मायोक्ता येलो फुरुप मितै अमसुंग नागासिंगना पुन्ना लानथेंगमिनबगी फिरेफ
ꯂꯧꯔꯛꯈꯤꯕꯗꯒꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯃꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯛꯁꯤ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯥꯟꯗꯥ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏꯗꯕ ꯑꯃꯗꯤ ꯂꯥꯟꯗꯥ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯟꯕ ꯎꯕ ꯐꯪꯂꯛꯈꯤꯕꯗꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯄꯨꯟꯕ ꯏꯟꯗꯤꯌꯥꯒꯤ ꯁꯛꯇꯝ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯎꯔꯛꯈꯤꯕꯗꯒꯤ ꯈꯨꯟꯅꯦꯛ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯣꯏꯔꯕꯗꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯇꯨꯡ ꯀꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯀꯩꯗꯧꯉꯩꯗ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 3 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯀꯦꯁ 3,000ꯒꯤ ꯃꯅꯨꯡꯗ ꯆꯥꯗ 10 ꯈꯛꯇꯃꯛ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ SITꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯉꯝꯂꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯀꯦꯁ 3,000 ꯔꯣꯝꯒꯤ ꯃꯅꯨꯡꯗ ꯆꯥꯗ 10 ꯈꯛꯇꯃꯛ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ SITꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯉꯝꯂꯤ꯫ CBIꯗ ꯔꯤꯐꯔ ꯇꯧꯔꯛꯈꯤꯕ ꯀꯦꯁ 39ꯗꯤ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯔ꯭ꯌꯀꯥꯟꯇ, ꯖꯁꯇꯤꯁ ꯖꯣꯏꯃꯂꯥ ꯕꯥꯒꯆꯤ ꯑꯃꯗꯤ ꯖꯁꯇꯤꯁ B. ꯃꯣꯍꯅꯒꯤ ꯕꯦꯟꯆ ꯑꯃꯒꯤ ꯃꯃꯥꯡꯗ CBIꯒꯤꯗꯃꯛ ꯀꯦꯁ ꯊꯦꯡꯅꯔꯤꯕ ꯑꯦꯗꯤꯁꯅꯦꯜ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯑꯥꯏꯁꯣꯔꯤꯌꯥ ꯕꯥꯆꯤꯅ ꯍꯥꯏ CBIꯅ ꯀꯦꯁ 19 ꯆꯥꯔꯖꯁꯤꯠ ꯐꯥꯏꯜ ꯇꯧꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯁ 6ꯅ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ꯫ ꯀꯦꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 3ꯗꯤ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ 4ꯅ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯡ ꯑꯗꯨ ꯂꯨꯆꯤꯡꯅꯕ ꯑꯃꯗꯤ ꯑꯦꯄꯣꯏꯟꯠ ꯇꯧꯈꯤꯕ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯍꯥꯟꯅꯒꯤ DGP ꯗꯠꯇꯥꯇ꯭ꯔꯦꯌ ꯄꯥꯁꯥꯜꯒꯤꯀꯥꯔꯅ ꯀꯣꯔꯠꯇ ꯍꯥꯏ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ SIT ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ 9ꯗ ꯀꯦꯁ 3,000ꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯦꯁ 401 ꯆꯥꯔꯖꯁꯤꯠ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ ꯑꯃꯗꯤ 10ꯒꯤ ꯇ꯭ꯔꯥꯏꯜ ꯀꯃꯦꯟꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯐ ꯖꯁꯇꯤꯁꯅ ꯂꯨꯆꯤꯡꯕ ꯕꯦꯟꯆ ꯑꯗꯨꯅ ꯍꯥꯏ SITꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯀꯦꯁ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯌꯥꯝꯕꯅ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯜꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯀꯦꯁꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁ꯭ꯄꯤꯁꯦꯜ ꯀꯣꯔꯠꯁꯤꯡ ꯁꯦꯝꯂꯒꯅꯤ ꯑꯃꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ, ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠ ꯑꯃꯗꯤ ꯒꯧꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯔꯦꯐ ꯇꯧꯔꯕ ꯃꯇꯨꯡ ꯍꯥꯠꯇꯣꯞꯂꯝꯕ ꯌꯥꯎꯅ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯀꯌꯥꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯁꯤꯡ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ CBIꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯏꯜꯁꯨ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯊꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ CBIꯅ ꯀꯣꯔꯠꯇ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤꯒꯤ ꯋꯤꯠꯅꯦꯁꯁꯤꯡ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯂꯣꯜꯒꯤ ꯈꯦꯟꯅꯕ ꯂꯩꯕꯅ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯈꯤ꯫ ꯍꯤꯌꯔꯤꯡ ꯑꯗꯨꯗ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯉꯥꯉꯣꯝ ꯖꯨꯅꯤꯌꯔ ꯂꯨꯋꯥꯡꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 30ꯒꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯄꯨꯊꯣꯛꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯑꯗꯨꯒ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯏꯁꯨ ꯇꯧꯗꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯆꯠꯅꯕ ꯈꯪꯍꯟꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯗꯚꯣꯀꯦꯠ ꯁꯥꯔꯨꯛ ꯑꯂꯥꯝꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈ꯭ꯔꯕ ꯆꯔꯆꯁꯤꯡ ꯅꯧꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯦꯗꯤꯁꯅꯦꯜ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯑꯥꯏꯁꯣꯔꯤꯌꯥ ꯕꯥꯆꯤꯅ ꯍꯥꯏ ꯂꯩꯉꯥꯛꯀꯤ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯑꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯂꯩꯐꯝ ꯍꯥꯟꯅ ꯁꯦꯝꯕ ꯑꯗꯨꯅꯤ꯫ ꯕꯦꯟꯆ ꯑꯗꯨꯅꯁꯨ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯕꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈ꯭ꯔꯕ ꯆꯔꯆꯁꯤꯡ ꯑꯗꯨꯗ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄꯅꯆꯤꯡꯕꯁꯤꯡ ꯊꯤꯡꯅꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯕ ꯏꯁꯨ ꯑꯃ ꯅꯠꯇꯦ꯫ ꯊꯥꯖꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯔꯣꯏ꯫ ꯋꯥꯔꯤ ꯁꯥꯅꯗꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯀꯣꯟꯔꯥꯗ ꯁꯪꯃꯥ ꯆꯍꯤ 3 ꯍꯦꯜꯂꯕ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯕ ꯏꯁꯨ ꯑꯃ ꯅꯠꯇꯦ꯫ ꯍꯧꯖꯤक ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯊꯥꯖꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯔꯣꯏ꯫ ꯋꯥꯔꯤ ꯁꯥꯅꯗ꯭ꯔꯕꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯦꯘꯥꯂꯌꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ NPPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯣꯟꯔꯥꯗ ꯁꯪꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ MSFDSꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ NPPꯒꯤ ꯑꯦꯅꯨꯑꯦꯜ ꯀꯟꯚꯦꯟꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯘꯥꯂꯌꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯒ ꯑꯃꯒ ꯊꯥꯖꯅꯕ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕ ꯑꯃꯁꯨꯡ ꯑꯀꯛꯅꯕ ꯏꯀꯣꯅꯣꯃꯤ ꯄꯣꯂꯤꯁꯤ ꯄꯥꯏꯈꯠꯇꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯔꯥꯡꯅꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯏꯁꯨ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯐꯨꯔꯨꯞ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯑꯃ ꯍꯥꯟꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯊꯥꯖꯕ ꯂꯩꯇ꯭ꯔꯕꯗꯤ ꯋꯥꯔꯤ ꯁꯥꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯋꯥꯔꯤ ꯁꯥꯅꯗꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯄꯨꯔꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯡꯈ꯭ꯔꯕ ꯊꯥꯖꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕ ꯌꯥꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯏꯁꯨ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯨ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ 8ꯇꯒꯤ 10 ꯊꯣꯛꯅ ꯈꯟꯅꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯆꯪꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯜꯂꯤꯕ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯂꯥꯛꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯃ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯃꯤꯠꯂꯣꯟ ꯑꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ
Manipur asi tangdu leitaba amasung chawkhatpagi maikaidagi khumang yamna yangna changsinba state ama oiramkhibani adubu ing 2023 dagi chatharakiba lanasina maram oiraga lamdam asigi senmitlon chawna chaitheng ama nangli hojik Manipurda thengnariba issue asi loisinaba honnabada lamdam asigi senmitlon chawkhathanaba honnabada achauba khurau ama thangduna lakli state asigi senmitlongi phibam fagathanaba honnabada industry amasung factor kaya lingkhatuna nahasingbu thabak pinaba akhanaba mieng Thamgadabani Manipurgi irang asi chawthokhanaba honnabada yumlonana leiriba lebaksingdagi mioi kaya kanglon kaina international border lansilaktuna changsilakpa asinasu achauba maram ama oiri asiguma thawong kaya asina leiba asigi national security amasung yalomi singda chawna kiba piri maram aduna issue asi lengangna heisingna mayoknaba changi issue asi loisinaba honnabada tongan maikaida wakhal tadaba yauraklabasu madu wakhal taminanaba honnaba changi leiba asigi national security paibasi hiram amatada compromise tawba yaba nate Manipurda hojik awaba tariba asida NPP nasu chawna saruk yari NPP asi state amakhaki interest the same kiba political party amanate party asi awang nongpok region da leiriba state singi apunba interest the same kibani haiki amarom da 2026 ki angan ba saruk da pangthokpa yana leiriba taraga humdoi suba Manipur legislative assembly mikhalga mari leidena mikhala sida NPP gi MLA masing yamna kanaba akanba mawong da honagani haiki